ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯦ ꯑꯗꯨꯗꯤ ꯁꯤꯡꯖꯨꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯇꯣꯠꯂꯦ ꯉꯥꯔꯤ ꯊꯨꯝ ꯑꯗꯒꯤ ꯃꯣꯔꯣꯛ ꯂꯣꯏꯅ ꯍꯥꯞꯄꯒ ꯄꯨꯔꯛꯑꯕꯅꯦ ꯃꯦꯂꯥꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯀꯣꯕꯤ ꯌꯥꯎꯗ꯭ꯔꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯏꯗꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯃꯤꯃꯤꯒ ꯏꯆꯝ ꯆꯝꯅ ꯂꯦꯇꯦꯁꯇ ꯑꯗꯨꯝ ꯀꯣꯠꯂꯒ ꯆꯥꯕ ꯍꯧꯔꯁꯦ ꯆꯝꯐꯨꯠ ꯃꯍꯤꯁꯦ ꯌꯥꯝ ꯊꯛꯑꯒꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯆꯝꯐꯨꯠꯁꯦ ꯗꯁꯀꯨꯁꯥ ꯆꯝꯐꯨꯠꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯊꯥꯏꯅꯗꯤ ꯍꯧꯅ ꯑꯗꯨꯕꯨ ꯆꯤꯅꯤꯁꯨ ꯌꯥꯎꯗꯕꯤꯗ ꯐꯨꯠꯄꯗꯣ ꯏꯆꯝ ꯆꯝꯅ ꯃꯤ ꯈꯔꯗꯤ ꯆꯝꯐꯨꯠ ꯐꯨꯠꯄ ꯃꯇꯝꯗ ꯆꯤꯅꯤ ꯍꯥꯞꯄꯤꯗꯅꯀꯣ ꯑꯗꯣ ꯑꯩꯗꯤ ꯆꯤꯅꯤ ꯍꯥꯞꯄꯁꯦ ꯃꯍꯥꯎ ꯑꯊꯨꯝꯕ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯑꯊꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯅ ꯆꯝꯐꯨꯠꯁꯦ ꯆꯤꯅꯤ ꯑꯊꯨꯝ ꯌꯥꯎꯗꯕꯤꯗ ꯐꯨꯠꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯆꯝꯐꯨꯠ ꯈꯨꯗꯤꯡꯃꯛ ꯑꯩ ꯀꯩꯅꯣ ꯑꯝꯇ ꯍꯥꯞꯇꯦ ꯊꯨꯝ ꯑꯝꯇ ꯆꯤꯅꯤ ꯑꯝꯇ ꯍꯥꯞꯇꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯉꯁꯤ ꯌꯦꯟꯖꯥꯡꯁꯦ ꯉꯥꯅꯤꯅ ꯈꯔ ꯇꯞꯅ ꯆꯥꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯔꯨ ꯌꯥꯝ ꯌꯥꯎꯕꯅ ꯑꯃꯨꯛ ꯄꯟꯅꯗꯦ ꯌꯥꯝ ꯆꯝꯐꯨꯠ ꯑꯣꯏꯅ ꯃꯇꯥꯏꯗ ꯍꯥꯞꯄꯒ ꯉꯥꯅꯤꯅ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯃꯔꯨꯁꯦ ꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯉꯥ ꯊꯣꯡꯕꯁꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯌꯥꯡꯒꯤ ꯁ꯭ꯇꯥꯏꯜꯗꯒ ꯊꯣꯡꯕꯁꯨ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥ ꯈꯨꯊꯣꯡꯁꯦ ꯍꯤꯡ ꯀꯩꯀꯥ ꯍꯥꯞꯄꯒ ꯃꯌꯥꯝ ꯊꯣꯡꯕꯁꯦ ꯁꯤ ꯃꯍꯥꯎꯁꯤꯗꯤ ꯀꯅꯥꯝ ꯌꯧ ꯉꯝꯗꯧ ꯃꯥꯟꯗꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯉꯥꯁꯦ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯑꯇꯥꯎꯕ ꯊꯣꯡꯉꯒꯅ ꯈꯔ ꯃꯔꯨ ꯀꯩꯀꯥꯁꯦ ꯈꯔ ꯌꯥꯎꯕ ꯐꯩꯌꯦꯕ ꯑꯇꯣꯏꯕ ꯊꯣꯡꯕꯗꯤ ꯈꯔꯁꯨ ꯇꯣꯏꯑꯦꯕ ꯃꯔꯨ ꯃꯄꯥꯡꯁꯦ ꯌꯥꯝ ꯌꯥꯎꯋꯤꯗꯅ ꯑꯗꯨꯅ ꯃꯔꯨꯒꯨꯝꯕꯁꯦ ꯌꯥꯝ ꯄꯟꯒꯜꯂꯦꯕ ꯑꯗꯨꯅ ꯇꯞꯅ ꯌꯦꯡꯉ ꯆꯥꯗ꯭ꯔꯗꯤꯀꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯣꯁꯄꯤꯇꯥꯜꯒ ꯌꯧ ꯉꯝꯃꯔꯣꯏ ꯋꯥꯔꯀꯥꯟꯁꯤꯗ ꯑꯉꯥꯡꯁꯨ ꯗꯦꯗꯦꯟꯁꯨ ꯂꯩꯕꯅꯤꯅ ꯁꯨꯝ ꯊꯦꯡꯊꯈꯤꯕ ꯉꯁꯤꯒꯁꯦ ꯅꯍꯥꯟꯈꯩ ꯆꯥꯕ ꯇꯥꯏꯃꯤꯡꯗꯒꯤ ꯃꯌꯥꯝ ꯊꯦꯡꯊꯈ꯭ರೆ ꯃꯣꯏ ꯑꯃꯨꯛ ꯏꯜꯂꯤꯉꯩ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯥꯔꯤꯉꯩꯗ ꯑꯩꯅ ꯉꯁꯤ ꯉꯥꯗꯣ ꯉꯁꯤ ꯉꯥ ꯊꯣꯡꯉꯀꯥꯟꯗ ꯑꯩꯅ ꯄꯤꯁ ꯑꯅꯤ ꯈꯤꯇꯪ ꯉꯥꯁꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯄꯨꯊꯣꯛꯅꯕ ꯍꯥꯏꯅ ꯉꯥꯁꯦ ꯑꯅꯤ ꯈꯤꯇꯪ ꯇꯥꯎꯕꯅꯦꯕ ꯑꯗ ꯑꯩꯈꯣꯏ ꯗꯥꯗꯤ ꯍꯥꯟꯅ ꯆꯥꯈ꯭ꯔꯦꯕ ꯑꯗ ꯃꯉꯣꯟꯗꯗꯤ ꯑꯇꯥꯎꯕꯁꯦ ꯍꯥꯞꯇ꯭ꯔꯕ ꯑꯩꯅ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯑꯇꯥꯎꯕꯁꯦ ꯄꯨꯊꯣꯛꯑꯒ ꯃꯥꯏꯗꯤ ꯑꯇꯥꯎꯕ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣꯌꯦ
ꯍꯩ ꯑꯇꯥꯎꯕꯗꯤ ꯑꯩ ꯈꯛꯇꯪ ꯈꯛꯀꯤꯗꯤ ꯅꯪꯒꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯑꯇꯥꯎ ꯄꯤꯖꯗ꯭ꯔꯦ ꯃꯉꯣꯟꯗ ꯑꯗꯣ ꯉꯁꯤ ꯉꯥ ꯊꯣꯡꯕꯁꯦ ꯁꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯔꯛꯇ ꯁꯨꯝ ꯂꯦꯞꯄꯨꯔꯕꯅꯤꯅ ꯃꯨꯛꯕꯥꯡꯁꯨ ꯇꯧꯗ ꯀꯨꯏꯔꯦꯅ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨꯅ ꯃꯆꯜꯕꯨꯗꯤ ꯁꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯋꯥꯏ ꯊꯔꯥꯛꯀꯨꯝꯕꯁꯨ ꯀꯩꯝ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯉꯁꯤ ꯏꯆꯝ ꯆꯝꯅ ꯌꯨꯝꯗ ꯄꯥꯟꯕ ꯅꯄꯥꯛꯄꯤꯅꯦ ꯑꯗꯒꯤ ꯅꯥꯀꯨꯞꯄꯤ ꯈꯔ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂ ꯊꯣꯡꯕꯅꯦ ꯑꯗꯣ ꯁꯤꯐꯥꯎꯗ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯆꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥꯡꯁꯨ ꯃꯌꯥꯝ ꯐꯪꯉꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯍꯥꯞꯇꯥꯔꯒꯗꯤ ꯍꯦꯟꯅꯗꯤ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯁꯤꯗ ꯂꯩꯇꯥꯔꯒꯁꯨ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯥ ꯅꯄꯥꯛꯄꯤ ꯈꯛꯇꯪ ꯑꯣꯏꯁꯨ ꯍꯥꯞꯄ ꯊꯣꯡꯕꯗꯅꯦ ꯀꯩꯝ ꯍꯥꯞꯇ꯭ꯔꯁꯨ ꯃꯍꯥꯎꯁꯦ ꯇꯣꯡꯉꯥꯜꯂꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯗꯣ ꯁꯤꯡꯖꯨꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯏꯊꯟꯇ ꯆꯥꯗꯣꯏꯁꯦ ꯉꯝꯗꯣꯏꯔꯥ ꯈꯪꯗꯦ ꯆꯥꯛ ꯌꯥꯝ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯤꯡꯖꯨ ꯑꯣꯏꯅ ꯈꯔ ꯌꯥꯝ ꯆꯥꯔꯒꯦ ꯈꯔ ꯅꯣꯏꯗꯅꯕ ꯆꯥꯛ ꯃꯌꯥꯝ ꯆꯥꯔꯗꯤ ꯃꯌꯥꯝ ꯋꯦꯠ ꯍꯦꯟꯒꯠꯂꯅꯤ ꯑꯗꯨꯅ ꯁꯤꯡꯖꯨꯁꯤꯗꯤ ꯈꯔ ꯐꯕꯅꯤ ꯁꯤꯡꯖꯨꯗꯣ ꯑꯣꯏꯅ ꯐꯨꯒꯠꯂꯒꯦ ꯑꯗꯨꯝ ꯐꯔꯅꯤ ꯃꯌꯥꯝ ꯑꯩꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯗꯀꯣ ꯏꯁꯤꯡꯁꯦ ꯑꯁꯥꯕ ꯂꯨꯝꯕꯨ ꯁꯥꯕꯒ ꯊꯛꯑꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯥꯕꯅ ꯏꯁꯤꯡ ꯑꯏꯪꯕꯁꯦ ꯄꯪꯊꯛ ꯊꯛꯆꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯂꯣꯛꯁꯦ ꯌꯥꯝ ꯀꯟꯅ ꯊꯨꯡꯉꯨꯔꯦ ꯑꯗꯣ ꯍꯟꯗꯛꯇ ꯐꯔꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯁꯥꯕ ꯍꯧꯒꯠꯅꯔꯛꯑꯦ ꯑꯗꯣ ꯅꯥꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨ ꯅꯥꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩꯁꯨ ꯅꯥꯔꯨꯗꯅ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅ ꯑꯗꯒꯤ ꯏꯁꯥ ꯉꯝꯗꯕ ꯑꯩꯁꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯆꯥꯕꯁꯨ ꯑꯝꯇ ꯍꯥꯎꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯥꯗꯅꯕ ꯏꯁꯤꯡ ꯑꯏꯪꯕ ꯌꯥꯝ ꯀꯟꯅ ꯊꯛꯆꯟꯕꯤꯔꯨꯅꯨ ꯋꯦꯗꯔ ꯆꯦꯟꯖ ꯇꯧꯔꯛꯄꯅꯤꯅ ꯑꯉꯥꯡ ꯀꯩꯀꯥꯁꯨ ꯂꯩꯕꯅꯤꯅ ꯅꯥꯗꯅꯕ ꯍꯦꯜꯗꯤ ꯑꯣꯏꯅ ꯍꯤꯡꯅꯕ ꯉꯥꯁꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤ ꯆꯥꯛꯁꯦ ꯑꯩꯁꯦ ꯆꯥꯛ ꯍꯥꯞꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦꯕ ꯆꯥꯛꯇꯤ ꯍꯥꯞꯄꯔꯣꯏꯒꯦ ꯁꯤꯡꯖꯨꯁꯨ ꯑꯣꯏꯅ ꯂꯣꯏ ꯉꯝꯁꯤꯜꯂꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯐꯖꯅ ꯁꯪꯈ꯭ꯔꯦ ꯁꯤꯡꯖꯨꯁꯨ ꯐꯌꯥꯝ ꯁꯜꯂꯛꯑꯦ ꯄꯨꯛꯀ ꯄꯣꯛꯈꯥꯏꯗꯧꯔꯦ
ꯃꯌꯥꯝ ꯂꯣꯏꯅ ꯆꯥꯊꯣꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ Kakak em lâu kakak em piro. Ada đấy, lâu không mình cha, lâu bài, mình nghe chú lâu kìa, xin nghe đi, mama chú lâu rồi, Kakak. oh three mo kun massage, padan pires Pada piro. nang padan piro padan mama nak kerja, Pada piro la. mama Ayan, ano tayo sini? Lao lao pada piro la. thank you welcome hayo, Masih. car 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 ya kan duhan car